Kamjong district ki Sahamphung subdivision ki manung chana leiriba Kuki ki khul ani Gampal amasung Hamlet Hayangi yum kaya ngasi Sakhangdaba Singna mai thadokre yum mai chakraba kunja sing leifam chafam gi chauna awaba mayok nare miyamna yum degi mapan thokdana ba district administration na matam kaktana athingba thamjin kre pawasi gi matung ina thodok asi ngasi ayuk pung mapan lom taba matam da thokibani khulani asida Sakhangdaba miyoi sing laklaga khangodana yum kai sing mai thaba haurakibani hairi thodok aduda khul ani asigi yum kaya amadi lanthum sing paktakna mai na chaki Adumoinamak thodok aduda mi sokpa panbagi paudi leite atopa paugi likhun amagi matung inna thodok aduda khudlai paibe lup amagi miyoi sing generamba yai haina panari haujik fawbagi oinadi chapchana laptop pangamdabaga loinana kanana karigidamakta khul ani asta yum kaising mai thakibano haiba authority gi maikeidagi thijinba hokre amaromda khul ani asigi mafam sing amasung akoiba mafam singda makata na pamdaba thodok sing thoktanaba district magistrate Kamjong Rangnai mai rank Peter na ngasi nungtil thokiba order amagi matung ina nungtil pung ani tabadagi hauraga makha taba order ama thoktriba fawba khulani asigi mafam pumnamakta kunja singna yum dagi mapan thokdanaba atingba thamjinbaga loinena santi thugaibe yaba thabak sing tawdanaba akanba wafam thamkre tawdogadugi matangda authority na haujik makha ta na thijinbagi thabak chathari